Wari sapuna tabinabagidmk taramna ookchari. Loinana aibagi maikaidagi thamlakpa wafam amatang ningsingjari. Wari asi hingliba natraga leikidraba kana amataga mari leinajade. Manaba matang yauraklabasu madu coincidence oigani. Aibagi wakhalgi kalpana amadagi khut thajaba oibana asoiba aranba kaya yaurabasu nungsijaraba listeners singna pukchel chauna ngakpinaba haijari. Lobirasi aiba wakim PHUNDREI gi SAKLOTPI THAWAI mi wari asigi ani suba tangka asi haiduna mainobi thamoi sokna kapcharami asum tauna numittu su tasilakle ahingi matamni michik mirau ko tanadraba pung ani muktarakpa adwaidani mainobi tumthaba yadre wakhaldu charang naduna hostel adugi balcony to the thulukuna chair amada phamduna hostel adugi akoibadu mapi ira chen na yengdun leire mitmang tasu haukarba punsi wari matek khara amasu mami sami urai numittu 2014 gi February gi date 11 Friday numit asidani ekina hostel aduda lakiba eki makhut namana lairik hapnanaba bag ama pairi makhut namadana anguba machugi polythene ama pairi mabu pokpi mama binana makoktu tarang ama thangatuna hostel adugi gate hangdoktuna hostel adugi campus manungduda mama macha anidu changminnari aduga principal irelna mama macha anidu kausinduna wari watai khara sanare wari sanaba yaba khara sanaduna bina macha nupi ekida nungsina amuktang yengduna hari isa thoi lehoroko ozana takpu para pungning changna tasilu aduga hostel sida leiriba mairoi singsisu namana bimakni khana nungsi sanana leminoko langsinagano oza guru na haibi ilo makhoni yadaba thabakta khak tawge khaluno phare phare ima amuk chalukhige ko bina wahai kharadu macha oibiduda hairaduna mamaidu phat leithoktuna khongthangdu thangamda thangi hotnaringai macha nupi ekina mama oibidugi phiji duda yanduna kapli tawna hari ima nangai gi nakta tuina lauko ima gi nungsibi maithongdu udrabadi nacha aidi mafam sida kuina leiba ngamni thajadi ima nang tuina lauko eki kaptuna hairakpani bina machagi wahi kharaduda mabukning nungsiman khiduna miludagi pirang sinthari aduga machagi makoktuda nungsina nanthabiduna wahi khara hairi isa thoi lakaniye ima isagi nakta tuina lakaniye se imagi pisida yalibu kusado thado imagi khongse thangba ngamdreni isa thoi kapne mama oibi madu ekisu thadokningda paisiliba mamagi phiji tu tapna thadorei mama oibi masu awaba polum puduna mayum tamna chatkhre yenghori macha oibi manati chatkhrebi mama macha anina tawriba singdu somda leplibi mainobi loina oi aduna mainobi leptun leribi ekigi manak tamna sangsindu themjen biri kai kablino kapkanuse ikhoi mayam leri besidi nangi thamoida phawribado aikhoi gi thamoida su phawki sungkuina leraklati haina rakla dongni nongmani ni phawbadi nungsi khraba yumdo miss yam tobuni ado nangi mingdi kai kauke iki milu dagi pidu fat tai thoktuna hanglat libadu khumlai mingbudi iki kawe nangi di aigidi mainobi kawe kailam dagino pangai dagine nangdi adude akhoi ge manarene aisu pangai dagine ado ngasi dagi akhoi ani best friend oirasiko aisu hostel sida lerakpa chahi ohum phare adubu best friend di kanam leite hausikte ai laglabani aiga best friend oira dongni hoi adubudi adudi ki room su akhoi ani pulase aidi ithanta leibadu nuaiti hoi punse adudi lao
nangi tarang do ay pabirak lagi ay girum da changase asi haina tuna makhoi ani do maino bigi rum do da changmin na ri ningsing lai makhoi ani ki nungsiba punsi wari matek kharadu madu ningsing lakpada maino bi makhol thok na kabli aduga ekina hek leptuna potharamba leihau leirel hauriba makhong aduda sangsilaktuna mapi ira chen yengjai machindasu ningamda karino khara sonjai eki nangna hek potharamba nangi maphamse yang hanghore tu nangna yam pamjana hek tuna samsida thetkiba leihau leirel se ngasidi mapung phare nang leihau leirel sibu sillaroi dro eki nang leitaba mafam se yang hangaure aina hairiba sitara badi nang amukta di khumla ukai do wage kaple pen kaple thawai dagi suhena nungsi jabi thawai dagi suhena pamu jabi mamana bini mikup amatada lapthok nadi nungsi chana jabi marup anini adubu mami samkhre madi uraroi amuk hana mahaki sakdam tararoi khonjal su maino bina ekigi minglen bu kouduna leihau lerel pambi adubu konduna tengtha jabudu thawai hakchang khaina khrabi ekigi thawai dunadi ipong na uri bani hakchang yaudrba thawai du eki maino bugi manak tamna changsilaktuna leplari mami samigum adubu ude mamanabi maino binadi karam nadi ugani hakchang pulang yaudrba thawai adubu upai leitrabi asibaga pangkak oirabi nupi adu mamanabi gi mataudubu yengduna kapchari aduga maino bida nungsi yengduna hari maino bi aiga kaina bagi nangna phangliba awaba sintharabe nangi mitki pidu hakchang yaudrba aigi thawai asinadi loina uye nangna aibu udrabasu mikuk khuding aigi thawai de nanakta lengdana adumak leiriye mainobi ngasi aina leihau leirel nungsiba ujau urel gi manak maktada leptuna aina wasakli aisu na khoigumna hingningba phawi aigi punsigi aroiba mikupna yaudringai aibu wana chakna tamthiba sayon amagum minung silaitana hatuk pikiba tharoi aina kanamata lemna tharoi sana niba waza khaibu aina laman khungkini aki akhangtana mitmangda uhangani makhogi mitmangda saglotpi thawai mi amagum tamnaduna awaba kaya piduna makhogi punsibusu aina leikha tana manghankigani ngasi aina wana chakna leiriba sisu phatraba makhoi anina uhenbani hausikti aigi hakchang yaudriba thawai se lairam lendasu yongamda miram lendasu tingamda thawai asina wana chakna leiri haibase makhoi karigi khangbide aibu halamdai mikuptuda aina kayarak haijaki kapchaki aigi awaba mitki pi ubikide aibu halaga makhoina harauri pena nokli madugi lamandi aigi saglotpi thawai mi asina soidana singlakhini mainobi wasaktuna haijari thawai mi aduna ujau urel leihau leirel aduda thawai mi aduna phana kap lauduna haijarabasu taibangda khungta dun leiribi manakta kaptun leiriba mainobi di ude tade khangde karamnadi ugani tagani loikre pumnamak thawai hakchang kaina kiba mikuptuna leirol chankre punsigi khongchitsu mainobi phuk hogatuna leihau leirel pambi duda nungsi na yenglamduna iman malaba magi room aduda changli akiba amata phauti yengja hauri thawai mi adunadi mataroi maino bibu joy launa tariba samlangdo phat haigatuna swai launa mangkre thawai mi adusu nibaga sanagadu phamungduda ningaidana tumdun leiri maisu thande pungmam mami sanaga nibagana tumliba phamung adugi kangkha makhaduda kanagumbi amagi
khojinna khotpadona gro gro kholai isi sina ningai dana tumlibi sanadu mamit fat pangthori adubo nibadi makeup thoglakte ningai dana adumak tumduna leiri amuksu makhoi anina supliba phaijuptu tapna chingthoki mainaga mambaga kibana suloire sanadu masadu su ching khaibagumna inik nikle sana wa ama fawa haidi suistu makutuna namduna maidu thangat ke tawringai makut khujeng duda tap pari sana khangboi lakboi niba haiduna niba gi manakta songsilai niba su tumlibanina khangboi pakatpoi phuk hawatuna ipa pakatnari sana kaidorge nangbo ahing sidang awar bunangbo sana khonjal inik nikna wadu hari niba nangdi apumbini na kaimta khanglamuye niba ai kibana sase kainom tawre kalaka se yamni khuirum se laiga lebe male niba ayam pakale wai do haina sana kabla niba mai do thangatuna wadu phajana hanglai sana kaidagi laino hingsabi aphawi akhoi ani ka sidabu karam laina changbang ngomdorige lai lepham di topu tokro mi lepham bu leitra kan sida makhoi lepham dubu topu tokro ado pharene aina haibadi nangbu yam thajaki natro aduna isu nangna hairidu thajab khar wale farese ahing sitai khoi ani na hainarse usa khaina taradi kainom soidna khan kharne phungsi su mari taselaka dore tumnab tawrase nanga ngangnari ngaida nongan kibana halani niba magi thokpa wahi khare du hairamduna tumthakre sanadi kibana loire tumthaba yadre adubo manglak nagani haiduna tumdaba midi amatta leite aduna sanasu hakam wa chanba makhai adumak tumthakre kigan thiba sanagi manglandani sana hostel adugi aruiba floor aduda makhutta baltin ama paiduna asuba pi singdu phawbani haiduna kari aduga baltin dagi achotpa pi singdu amamamta lawduna sangna tingliba thori aduda lam duna phawri sana pi singdu phawba loiraduna makhongdu tagap thangduna istiar aduda kumtharai sanana kumlingai tanja aduda matung lomda kanano ma inarakpadawna sot tawrai sana thanglamba khongthangdu chap leptuna mamaidu phat leithokduna yenglai sana ngakni yenglaba matungda sor mapi ama hondoktuna amuk kumtharai asumna kumtharakpaga mitmangda mami sami angauba phijona leitengbi masam choijaina na tabi sakpham udabi nupi amakhak kapli tawduna leptuna lerami madu ubada sana masadu pakatkre adubu sana akibadu tapna phathaduna leplibi nupi aduda onsinduna hairaklami kanano karigino nangna kablide arot pe saktamdu yenge nasam afabado amukta khomjelo asi haiduna sana mitfam hongda sor hongani khangda yengli adumak tokte kablibi nupi adusu hena adumak kaptuna leiri sana kablibi nupi adugi manak tamna changsili adubo sana changsilakpaga ihang hangowduna mangkre leptuna leirambi nupi du matawduda sana ngakna matung phat onthoraktuna yenglakpani sanana onthorakpaga mitchanaruba haigadra miteng mapamaktada mamit ngaurok ngaubi akibagi saktam onduna mamit khana saubagi mawongda sanada yamna munna yengduna lerami sana akibagi masak oirbi adugi mamaida tairiba angang ikheng adugi matawduda makhut anidu manakong aniduna mensinjaduna mamit mana usinduna khanglaw lori ima asi haiduna khara kanna lawrakpani mikap thokra male phuk haugatuna masa pumbadu thektuna phamli mamai mamitsu humang kangi nibasu aphing aphai tawduna phuk haugatuna sanabu konsinbiduna masadu phathabirami aduga makoktuda
tapna tapna nanthabiduna asumna hari sana khaidorge nangbo gyan tarabo se asadu humang kangi se pisinu na thoksi se niba ai sase kanu mi towi mahusaga suman manade niba hausi agi mangda aikoina dalandagi inthaduna hatkiba silai madu akibagi saktam onduna mamit mana chap yungba makai aingonda yengduna sauna lermi ayam bakale niba ayam bakale wahi si haiduna sanadu makut aniduna mamaiduna khumjinduna kaptuna laikre sanagi waduda niba noktuna singnaba amaga loinana wa makha tarai chathoda si khraba mibu sumning singlaga legadro matamduda aikoina mangonda kara haikige maduda mana yaramladi aikoina mabu halidu halamloi maralgi dandini aidine haujikta kem chakli khamra dolandagi intharaga halamdoi saru thang ama pairaga mangaktuda chabat yalaga halamladi kayada benjaramni mamani kainaga tawriduna kayadi nungsikidre haujikti athibi mamadusu ngawkhredana aidi kalaktum pelhe farese hawgalase brush tawtholurase lairik tawnanaba ngasidi school su satwini ne tawrise ngarang ojana semu haiba sentence tu semdaba nungai dori ngasidi aisu nibana hairiba mayam adu sana tara suta sinnade tana khumlakte maramna kariki ikidi maral leijakidabani lalibadi makhoi aninani haibasi sana masana masabu haujikta maral singdu yajarakle sana maral mapot farabi maral leiribi amagum mamaidu tuminna non thadun leiri makhoi anina hainariba ngangnariba mayamdu minung sileitana maral suklai leitana mihat thina hatok pikhrabi silai magi thawai mi adunadi uri khangli tawriba thabak khallibu wakhal ngangnariba mayam singdu yengli tengthaduna milu anidu pitana thumatle thawai amana iki nibaga sanagar udrabasu thawai adunadi loina uribanina niba makhori charamdu kanagumba amana melkpugumna mangaktu chena paisilai niba waga ngang ngamkidre mamitu mathak lomda tharo onkhatuna yengkhalai aduga mangak samaduda makhut aniduna melak liba adu thadok nanaba fanakana honai adubo ngamdre yamna kanna chena paisin kibana upai leitre makhongdo phiding kauri mamai lukthaduna leiribi sanadu kangthondu phara hari kanna mamai du phat nongkhatuna nibada phat yenglei niba makhongwa makhuto kauduna chongduna leirambadu sana wakhal tarang chatkre kaugani yengani haiwa fawa ngai haktuda pumnamak kauthokre gyan pumba mangkre akoibada leiriba potchai singdusu laimaiduda pop tarai wakhal tarang chat laikrabi sanadu wakhal khanglak lai tanjaduda you are habagumna laimaidu phara hairi niba chainadu khangba ngamdre masadu lekthaduna laimaidu tup launa haithare sana ngai haktuda tawrukliba singdu ubada pakhat chawbi kigan thibi ma amuk ke head pakhat kre sana nibabu hana yenglamba istiar tu makhong launa thangduna principal room tamna chentaki satra mayam singdu lairik pabadi lairadana sanagi ipa pakatna senthaki ba mataudu ubada kari tawraba jano khana makhoi mayamdu lairik singdu phat khumjilamduna niba khoigi room aduda mari chenthanaki niba masasu sarai leiba mi amagum pring kauduna laimaiduda mamit mana tharo onduna leirambaduda satri mayamdu angakpa ama phawi satri kharana nibabu paiduna phamungduda thangat piduna thamli satri khara amana chibon hainari kaino maibo sarai kangbaga leijalo aisu khangde ngasi urisini ado nahan kaidi sumaini tawdeko adudane aina gyan mamise ado sarai laiba mise
mei singda yam sigale haibani satri kharasu asumna hainaringai amana amuk hainari asigi nupise yam phattabani ubu khuding ma dagi oining mani maram chasige hairuradi hanna phawu yengloi sibam na bong khang du si dorini asumna makhoi kharatu chibon hainari somda sana ipa pakna principal adu da makhut ani du lon aduna kapli taun hari sir nibadu kanum ta hore principal irendo phone yeng dun leram bani sana ki pau tu da ngak na amu hanglai ha kai do ra banu ma bo sir adu di kai su khang di ma gai ga tumba ko lak tuna brush tawru sainari ngai ikhang khangu dana makhong makhutu kaw chong dun na torak bani sir amta lao ma phibam yam chahudre ba sir hoi lao adu di sarenge asi haiduna ani tu prap mathak lom da ka khalai irel ga sanaga room aduda hobe chensil latuna niba du yengli niba kharadi pharamale ngasai makai sor hondok ba war bagi haujik ta sor tu sang na hondor irel niba de yengduna niba khara pharbo nangbo kari toruk lino ne nangbo niba irel da ira chelaba misna ani duna yeng duna tap na hari sir kai su khang de khonau se khamet mesilak bodong na toy sor hon bu su yam wai sir irel su kari haiga dabuna khangtre aduna sor mapi am hondok daga tap na hari oh ado nang bunangi hana na ba anaba ga ti leite ko sir aina angang wiringai da toina toramba anaba amadi leye sor thingaga uhangang mangam daba aduga harsu yam sore sini aingonda leiba leina haibabu oh adu mo horli oi chalo ado nakho yumda pau pi khisiro natraga yumda matam khara putharu ge haibro nangbo sir yani pidreso hauchiti ka su tawdre oh pare nangna yani hargadi nakhoi mayam su dress loisin jaruro school chatui na bensu lani exam su kusil trabani niba sana nakhoi ani su loisin ba tawro sar su thoge ko asi hairam duna irel du thokre room adu da leiramba satri mayam du su masa gi room da changna raktuna school chat anaba dress loisin kre niba ga sana ga su dress loisin jari ngai hakki matung school ben su lak laduna hostel adu da leiriba satra mayam du loina chanakre satri mayam du chat khraba matung oja mayam du principal irel na koksinduna wa khanari irel oja khaiduda yengduna tablap na hari sanjoy bijoy vikas kumar ngasi aina haige doriba wafam se nakoi chingna gano ngasi akhoi hostel asida ikina leikitaba matung hostel asida makeup mirau khon aki akhang yamna tuina toba aina thengnare aduna na khoi su matam kharadi section lesi amai bile haudu unaru ge haiduna mayum da su chalubani adubo madi delhi da anaba magi chatki hai ma halakri fawbadi akhoi section lebu muthuk dai principal irel gi wahi duda oja singdu swai lawi bijoy kithi kirum taun hari sir ai su singna rakbadi koirabani aduda aina wafam si oja singda sar hoida hauduk lubada thaja biroi khana hauduk tabani ngasi ahingsu aigi rumda saudabi saklot pinupi ama changlaktuna kari no yam saikhairami kina nongan mangai bada skaya di wakre wari sigi mathangi part ngai minasi